Arambai News Guwahati da Maithelongi pau tabiriba singbu ihan hanbu muktada chingangbam Sujitra Ranina khurumjari. Hojing asigi samlappa mariba pau sing lobirase. Ngarang kalen gi tara mangani panba thabum yai pharaba koro irai nimitta malimgi apunba maitai lining loop na kumon khudingi pangthok tuna lakliba ibudo pakhangba chenghongba thoram maru sanglen jorakhul sonai kasar amadi lubasigi masaloi singda sinlangduna malem asida lariba maitai yekcha singi damak yai phaba chaukhatpa amadi maitai cha ama oibagi losing thongna leinanabagi damak irat thongni thoram pangthokre. Handak Manipur thokliba hingsagi thokdoksing asida mideng thamlaga yumlonariba state Assamgi CM Himanta Biswa Sarmana Manipur handak thokliba thokdoksing asida soklaba imung kaya Assamda hojik changjafam loduna leiri mahakna Kasar District Administration da hariba changjafam loduna leiriba miyoising amadi imungsing asi yengsinbinaba amadi angamba mateng pangnanaba khanghankhre hairi Manipurgi CM N Birengasu mahakna matam punamakta pau phaunaduna leiri Asigumba jiraba tanja asida Assam lengaknasu Manipur lengakta mapung phana sagotkani haibagi thajaba pikhi haina CM na social media da thadorakle Paugi likhunamagi matungina Manipur thokliba hingsagi thokdoksing asina maram oiraga Manipuragi miyoi lising ama hena changjafam launabagi damak Assamgi Kasar district ta leiri loinana Kasar district administration asu district asigi tongan mafamsingda makhoibu changjafam pinanabagi thaurang paikhatkresu haire Awang nongpoki atai state singnasu Manipur da leiriba makhoigi micham yang bidamak helpline number issue torokibaga loinana yamnamak luraba tanja asida Manipur legak amadi Manipur miyamda mapung fana support togani haibagi thajabasu phongdorakle Nagaland, Meghalaya, Assam, Tripura, Arunachal Pradesh amadi Sikkim na Manipur lengak mapung phana sawatkani amadi asigumba tanja asida Manipur miyamgidamak makhoi lepkani su hairakle Maragasida Indian Army na Manipur da hojik oriba phibam asi yamnamak cheksina panabadagi control makhada lagle hainasu lauthorakle North Frontier Railway gi CPRO na phibam phagalaktriba fawbagi oina Manipur tamna chenba train pumba cancel tore hainasu lauthorakre Ngarang Guwahati Manipuri Basti area da Manipuri Coordination Committee Guwahati na sinduna Guwahati da khundariba mitei chilina lising ama henbana Manipur da kugi singna kharani asida mihat mipun yummai thabna chingba tamthiraba thong kya chathariba sigi mayokta yaningdaba phongdokpa utpagi khongjang ama changsinkre Maitai Phurup asibu ST chalhanba amadi Manipura ing tappa tangdu laitaba mausagi punsi yamna thuna pura u haibna chingba kholausing Lauki Haina General Secretary GS Thongrana Thadorok Pachirol Amana Phongdorakle Maragasida Manipuri People's Front MPF Lakhipur District Committee naso Assam amadi Assam Pangi Maroina Mizoram dagi lakpa mitei machasingi damak South Barak Rural Development Complex Binakandi Part 2 Kasarda Relief Camp hangdokre Hauzik camp asida Mizoram dagi lakpa nupi amadi angangsing yauna Manipur dagi Maroina Maitei macha kuntaruk changjafam lauduna leiri Makhoi asi icham chamna mayumda thorakpa oina lakpada silchar dagi Manipur changnanabagi lambi pumba thingjin khibadagi hariba kem asida changjafam lauduna leibani hairi Makhoida mizo singna ot nairakpa kihalakpa tanthorakpa natragana chelakpa amata natte Manipur changbagi khudong chaba leitaba amadi oirakliba phibam asida jiribam yongna changsinba phawba yadabadagi camp asida leibani phongdorakle MPF na makhoigi leifam chafam sinbaga loinana tanja yenglaga soida ngamdana mayum lamdam Manipur yongnaba singani haibagi thajabasu pirakle panba yabade relief camp asigi mingda GP na chingba hangduna tongan mafam kayadagi pukchel charaba miyoi kyana leptana angamba mateng panglakle masigidamak MPF ki maikeidagi su thamoi sengna thagatpa phongdorakle Asida sunatri hozai da su hozai wangmadagi mitei macha kuntra taruk muk Manipura changnanabagi damak ngarang ayuk pantharamlaga numidangda Guwahati tamna laktuna Guwahati dagi ngasi Imphal da painanaba hotnari Hariba mitei macha sing asi magi mafam sing aduda leiba yadaduna chenthorakpan amata natte Manipur changsinnabagi kangfal lambi pumba thingkhibadagi airport sing tamna habadi silchar amadi Guwahati na chingbadagi flight ta chatnanaba hotnarakpani hairi
Asumna handak numit nini humni mamangdagi Manipurda kanglupki irang thoraktuna hingsagi thodo wathok kaya leptana thokpagi paw laklamba adu ngasidi chap lepkhre haiba yai. Imphal gi manung amadi akoibada ahing nungthil khaidana paramilitary forcing na ningthina ngak seli. Extreme case thorakpada sudet saiki order shu thokre amadi ahenba paramilitary forcing Indian Air Force ki akhanaba plane ki kuthangda Manipurda honjinba lep leitre. Broadband yauna internet service huzik total shutdown da leiribani asida sunatana printing amadi electronic media da su athingba thamlibani. Center ki akanba meeting thamli election ga mari leina chatkadaba lebagasi ki Home Minister Amit Shah gi Karnataka khongchet ki mifam amadi rally kaya su cancel tawduna Manipur gi law and order situation da mahakna ahakpa mideng thamli army na su irang chahatlaba mafamsing habadi Churachandpur More amadi Kakching da irang laksinba ngamle haina lauthorakre asida sunatana Manipur da mateng longningbba singidamak Indian Army na 24/7 helpline number thadurakle number singadudi 038622492122 amadi 8798959257 ne Manipur Police na security personnel singdagi nongmai munduna pukhiba singda amnesty pikre DGP E Dongel na ngarang pawmi singda phongdorakhibada haukiba numit kharani asida mafam taret nipan dagi nongmai na chingba lut tawkhi haina numit kharani asigi manungda khulai singadu amukhanna thilau natragadi action lokhatkani haina khulai huranba singda hairakre Kulai pisalaba singi masak maming haidoktana kulai handokpa yagani hainasu DGP na makhatana phongdorakhi karigumba army na action lokhatpa hawraklabadi phibam yamnamak tongalakani hairaduna miyam ingna tapna leinanaba amadi yumdagi chathokpidanaba su DGP asina makhatana phongdorakhi Jairagasida micham miyamgi asau mairi mayokna khraba BJP MLA Vungjagin Walte makhatana layingnabagi damak Delhi da airlift tawduna ngarang pukhre kudong thiningai mahak hojik kudong thiningai di oidre hairi ngarang nongalamdai Manipur lengakna charter flight amada mahak Delhi tamna pukhibani hojik New Delhi gi Apollo Hospital da laying chathari mamangi BJP lengaki matamda Walte Tribal Affairs and Hills Minister oiramkhibani Hauzik atopa pausingda Mirombi nupi amagi angang khawda soibadagi yetum kaukthokuna thamlambagi thodok ama Meghalaya da thokre Meghalaya gi Health Minister Ambaring Lindona medical team gi maikeidagi karigumba checkshil laudaba ama thokhibra haibadu khangnanabagi dama thodok asigi matangda director gi level da thihumba chathanabasu khanghankhre Todogasi Silongi Ganesh Das Hospital da nupi asina angang unaba matamda thokibani Rivoi district ki Maulinde village ki Fatima Rani ko bi nupi asi tungda yetumasi lokthoknabagi damak negrimsta amuk pukhalakhi adubu laibak thibadi angang adudi kanba ngamhaukhidre Mizoram da Chakma Autonomous District Council Mikhal da mireb oigadaba mishak ama Mikhal mamangda hatoklamle Hanagi Chief Executive Member amadi Lagliba Chakma Autonomous District Council gi BJP Mirep Amit Kumar Chakma Sagolsel Numit ki Numidang Mikhal Mamangi oiba hingsagi thodokta lekhidabani AK Chakma Renkashya Kendradagi Mirep oigadabani Lokhisuri Khulda BJP amadi Mizo National Front ki supporters singi marakta khud thoknabagi thodokta mahak lekhidabani khud thoknaba sida atei miyoi kaya amasu asok apan nangki hairi Manipur gi akoibagi ing tapa punsi mahing manghanduna maralizadaba mitei macha singi mayum makai kaya mai thadok piduna asogapan nanghaliba loinana mitei amadi kuki kanglup anigi marakta thajanadabagi sitlakliba nonglei nungsit asigi mathakta nungaitaba phongdoktuna Tripura gi maitei khungang ayambada ngarang numidang wairam khoiru thongmai thanduna Manipur gi santi gi damak thongni jakre Manipur gi ngakpigani Tripura gi maitei masing yamnamak taba mafam Gauranagarda social activist and Binotana luchingduna maitei nupi kaya amana hauduna khoiru thongmagi rally amasu chatkhi amadi aikhoi Manipur gi damak lepli habagi kholaw kya laukhi
Agartalagi Taro Miti Lekai Desu Kunja Singna Koiru Thomai Tanduna Manipur Togliba Todo Asigi Matangda Nuaitaba Fungdo Ki. Saite Academy member Koisnam Birla Madi Puthiba Welfare Society ki Secretary Sinam Dipakna Todogasibu condemn Toroduna Wanganki Amadi Meitei Jiraba Matamasida Tripurada Larik Tamduna Leriba Manipurgi Mahairosing Amadi Lengaki Tabak Toriba Mite Machasing Karimata Mipaiba Todana Lebiu Lamdamasida Leriba Mitei Singna Makoigi Damak Lepli Pongdorakli. Unkhatnabana chahatlaba Sudan gi India gi Nagrik Singh Soidangamdana Puraknabagidamak Akhanana launch taukiba Operation Kaveri ngarang Irai Numit Loishinkre. Operation Kaveri asigi makhada punna miyoi lising ohumga chanipan humpuni thoi Sudan dagi India tamna hondorake. Evacuation gi khongjang loikibaga loidana yadagi manakta leiba school amada semkiba transit facility adusu hauzik thingjinkre haina Saudi Arabia da leriba Indian Embassy na khanghalakli. Uyghur Muslim sing da Chinese lengak na ot neibagi mayok tangarang Dhaka da wakat mifam amadi wakat khongjang kaya changsinkre. Uyghur cultural identity gi khudam wariba dopa dega iroyana Uyghur Muslim sing hatliba sigi mayok ta Dhaka da protest mifam asi phamkibani. Mifam asigi matung da Dhaka gi National Press Club ki mamang da demonstration amasu chathaki. Islamic Movement Bangladesh Khilafat Andolan Islamic Progressive People's Front amadi media gi miyoi singna haiba thoromasida saruk yaki. Panbayai May Mangada Malemda Leriba Uyghur community gi miyoi singna makogi cultural heritage celebrate tauba oina Dopa Day haina pangthoktuna laklibani. Dopa haibadi traditional Cape haibani round natraga square mugi maongni makogi cultural identity utladuna Uyghur singna numina sida Cape asi uptuna chauthuk chaningai oiraba makogi mikup adubu ngaktuna laklibani. Amadi Malemda ahanboina US ki doctor singna angang khaw manungda leriba angang amagi brain surgery tawkre. Asumna angang khawda leina yamnamak angakpa moongi brain surgery chathaduna yamnamak atangwa makhalgi venous of Galen malformation disease tagi angang asi kanbangamki. American doctor khutpu amana brain manungda leiba yamnamak tangna thokpa blood vessel abnormality ki laying bangamkre. Operation asi Brigham and Women's Hospital and Boston Children's Hospital da mai pakna pangthokibani. Ngasi gi oinadi Arambai News Guwahati da Mitelon gi pau sandokchaba matang asda loisinjawga loinana tabiribasingbo amkhasu hanna khurumjare.